आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबद मरुइबा पाव प्रधानमंत्री नरेंद्र मोदी न वाराणसीदा लुपा कोटी 3,940 हेनबगी चौखट थौरांगी प्रोजेक्ट खरगी जत्रा हुनख्रे खरगिना संगाख्रे राष्ट्रपति द्रौपदी मुर्मू न हाइरी मालेमगी मफम कयादा हौजिक तंगदु लेतादबगी फिबम लेरबसु भारती खुमंग यांगना चौखलकली केंद्र की हक्सेल मंत्री जेपी नड्डा नंगसी उड़ीसादा आयुष्मान भारत प्रधानमंत्री जन आरोग्य योजना हौदोकलगनी अमसुंग बिहार अमसुंग उत्तर प्रदेश नोंग मरी लेनब थौदोकसिंग मियोय मरिफु लेखिद्रे प्रधानमंत्री नरेंद्र मोदी न वाराणसीदा लुपा कोटी 3,940 हेनबगी चौखट थौरांगी प्रोजेक्ट खरगी जत्रा हुनख्रे खरगिना संगाख्रे थौरमदुदा वा ngangbada प्रधानमंत्री न हाय साथियों कुछ देर पहले काशी और पूर्वांचल के अनेक हिस्सों में जुड़ी ढेर सारी परियोजनाओं का लोकार्पण और शिलान्यास हुआ है। कनेक्टिविटी को मजबूती देने वाले अनेक इंफ्रास्ट्रक्चर प्रोजेक्ट्स गांव-गांव, घर-घर तक नल से जल पहुंचाने का अभियान, शिक्षा, स्वास्थ्य और खेल सुविधाओं का विस्तार और हर क्षेत्र, हर परिवार, हर युवा को बेहतर सुविधाएं देने का संकल्प, ये सारी बातें, ये सारी योजनाएं पूर्वांचल को विकसित पूर्वांचल बनाने की दिशा में मील का पत्थर बनने वाली है। ngasi ureb uyung tamkiba project singi manungda Varanasi Lucknow faunaba National Highway 38 da leiba tunnel ring road ta sagadaba thongna singba yauri tungda Pradhanmantri na ngasi nungthil Madhya Pradesh ta satuna tongan ba saukha thorangi project ya sangaragani Pradhanmantri na ngasi saba loiraba saukha thorangi project 18 sangagani hairiba project sing asi lupa koti 1,418 changna paikhatpani Rashtrapati Draupadi Murmu na hairi मालेमगी मफम कयादा हौजिक तंगदु लेतादबगी फिबम लेरबसु भारती खुमंग यांगना चौखलकलिबा लेबाक अमा ओइरी राष्ट्रपति न हाई लेबा असिना लाकलिबा सही खरा सिदा मालेमगी सेलथुमगी लमदा अमेरिका की $1 ट्रिलियन मंगाई यौबा ngamnaba आशा तौरी ब्रातिस्लावादा नुमिनिनी सुमना पांगथोकपा स्लोवेकिया इंडिया बिजनेस फोरम द सरुक यारादुना ngarang राष्ट्रपति न हाई भारत की हैथोई सिंगथोइबा मियोइसिंगना स्लोवेकिया की सेलथुमगी चौखटलंबीदा चावना कानबा पीबा ngamgani राष्ट्रपति न स्लोवेकिया की ललोलितिक तौब मियोइसिंग लेबा असिगी मेक इन इंडिया थौसिलदा सरुक यानबा बार्टन तौखी श्रीमती मुर्मुना लेबा अदुगी ऐतिहासिक ओइरबा शहर निट्रादा लेबा जगुआर लैंड रोवर फैक्ट्री दसु सतखी मांगना हाय Slovakia is looking for hard-working, skilled workers and professionals from overseas to help meet its workforce requirements. I am convinced that Indian talent can be a valuable partner in the economic progress of Slovakia. Bilateral trade between India and Slovakia has been growing steadily. Tungda राष्ट्रपति ना ब्रातिस्लावादा लेबा भारत मचा सिंगसु वारी सानखी मांगना हाई भारत असी मालेम की शक्ति लेरबा लेबाक सिंगी मनुंगदा अमा ओइरकली लोइनाना मालेमदा खुदोंथिबा ताबा मतमदा ख्वाइदगी मांगजिल थाना तेंबांग पिबा लेबा अमसु ओइरी चुराचानपुर जिला दा रेबिस लेना लक्ष्यनबा वेटनरी विभागना कनबा थबक पाइखटपदगी लेना असिगी अनोबा केस थेंगनद्रे एखोइगी चुराचानपुर पाउमिन हाई लेना असी थेंगनबा विभाग असिना तोंगान तोंगान बलुप सिंगा खुसमनदुना लेकाई लेकाई दा एंटी रेबिस वैक्सीन कापथोकपगी थबकती लेपतना सथरी कानखु फिल्म एंड एंटरटेनमेंट सेंटर चांदेल अमदी मणिपुर स्टेट फिल्म एंड टेलीविजन इंस्टीट्यूट न सिंधुना नुमित निनी सथरकपा फिल्म वर्कशॉप अमा चांदेल की एसडीओ ऑफिस मनाक्ता लेबा राइनो बिल्डिंग दा ngarang लोइसिनख्रे थोरमदुदा तोंगान तोंगान बा चांदेल जिला की फिल्म मेकर सिंग सरुक याखी 13 सुबा मणिपुर स्टेट फिल्म अवार्ड्स 2015 पिनबगीदमक इंग 2014 की जनवरी अमदगी सही असिगी दिसंबर 18 फावबदा मणिपुरी फीचर फिल्म डॉक्यूमेंटरी फिल्म शॉर्ट फिल्म अमदी म्यूजिक वीडियो पुथोकपसिंगदगी दरखास्त कौरी मणिपुर स्टेट फिल्म डेवलपमेंट सोसाइटी न थोकप चेरोल अमदा हाई फिल्म सिंग अदु सेंट्रल बोर्ड ऑफ फिल्म सर्टिफिकेशन न अयाबा पीरबा फिल्म सिंग ओइगदबनी मसिगी मथक्ता मणिपुरी सिनेमा की ख्वाइदगी फबा अइबगी मना
ꯀ꯭ꯔꯤꯇꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯅꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯃꯇꯥꯡꯗ ꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯏꯔꯤꯛꯀꯤ ꯃꯅꯥꯁꯨ ꯂꯥꯟꯊꯣꯛꯀꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯪ 2023ꯒꯤ ꯖꯅꯨꯋꯥꯔꯤ 1ꯗꯒꯤ ꯗꯤꯁꯦꯝꯕꯔ 38 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯤ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯇ ꯐꯣꯡꯈꯤꯕ ꯄꯕ꯭ꯂꯤꯁꯔꯁꯤꯡꯅ ꯗꯔꯈꯥꯁ ꯊꯥꯖꯤꯜꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇꯒꯤ ꯊꯪꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯇꯤ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯏꯝꯐꯥꯜꯒꯤ OPD ꯄꯨꯝꯅꯃꯛ ꯑꯅꯤꯁꯨꯕ ꯊꯥꯡꯖ ꯑꯣꯏꯔꯕꯁꯨ ꯍꯌꯦꯡ ꯍꯥꯡꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯁꯨꯇꯤꯒꯤ ꯃꯇꯨꯡꯗ ꯀꯥ ꯍꯦꯟꯅ ꯃꯤ ꯆꯤꯟꯕ ꯍꯟꯊꯍꯟꯅꯕ ꯂꯧꯈꯠꯄꯅꯤ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ JP ꯅꯗꯥꯅ ꯉꯁꯤ ꯎꯔꯤꯁ꯭ꯌꯥꯗ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯀꯇꯛꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯄ ꯔꯥꯖ꯭य ꯁꯔꯀꯥꯔꯒꯤ ꯍꯦꯜꯊ ꯁ꯭ꯀꯤꯝ ꯒꯣꯄꯥꯕꯟꯙꯨ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ꯑꯃꯁꯨꯡ ꯅꯧꯅ ꯍꯧꯗꯣꯛꯈꯤꯕ ꯑꯌꯨꯁꯃꯥꯟ ꯚꯥꯌꯣ ꯕꯟꯗꯅꯥ ꯌꯣꯖꯅꯥꯁꯨ ꯄꯨꯟꯁꯤꯟꯒꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯄꯥꯎꯅ ꯍꯥꯏ ꯑꯄꯨꯟꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯥꯎꯔꯥꯛꯅ ꯏꯃꯨꯡ ꯀꯣꯇꯤ 1, ꯂꯥꯈ 9ꯒꯤ ꯃꯤꯑꯣꯏ ꯀꯣꯇꯤ 3, ꯂꯥꯈ 52 ꯔꯣꯝ ꯀꯣꯟꯁꯤꯜꯂꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ 17,000 ꯍꯦꯟꯕꯗ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯕꯤꯍꯥꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯅꯣꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯗ ꯁꯤꯈꯤꯕ ꯃꯤ ꯃꯁꯤꯡ 59 ꯁꯨꯈ꯭ꯔꯦ꯫ ꯅꯣꯡꯅ ꯔꯥꯏꯖ꯭ꯌꯗꯨꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯍꯩ-ꯃꯔꯣꯡꯁꯤꯡ ꯑꯃꯥꯡ ꯇꯥꯊꯣꯛꯍꯜꯂꯦ, ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯎ ꯋꯥ ꯀꯌꯥꯁꯨ ꯃꯥꯡ ꯇꯥꯛꯂꯦ꯫ ꯕꯤꯍꯥꯔꯒꯤ ꯅꯥꯂꯟꯗꯥ ꯖꯤꯂꯥꯗ ꯃꯤꯑꯣꯏ 22 ꯁꯤꯈꯤ ꯑꯗꯨꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯖꯤꯂꯥꯁꯤꯡꯗꯅ ꯃꯤꯑꯣꯏ 35 ꯂꯩꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯑꯈꯥꯛ-ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯕꯗꯒꯤ ꯅꯨꯄꯤ 5 ꯌꯥꯎꯅ ꯃꯤꯑꯣꯏ 22 ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 3-4ꯒꯤ ꯈꯦꯇꯤꯄꯨꯔꯣꯟ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯣꯡ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯌꯨꯝꯀꯩ ꯑꯃꯗꯤ ꯂꯧꯎ-ꯁꯤꯡꯎꯒꯤ ꯃꯐꯝꯁꯤꯡꯁꯨ ꯌꯦꯡꯁꯤꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯑꯃꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡ ꯑꯗꯨꯗ ꯕꯖ꯭ꯔ ꯇꯥꯕꯗ ꯃꯤꯑꯣꯏ 18 ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯅ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯃꯁꯨꯡ ꯌꯨꯝꯊꯛ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯑꯃꯁꯨꯡ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯑꯈꯥꯛ-ꯑꯔꯥꯎ ꯑꯃꯁꯨꯡ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯉꯁꯤ ꯅꯣꯡ ꯆꯨꯒꯅꯤ꯫ ꯃꯦꯘꯥꯂꯌꯒꯤ ꯔꯤ-ꯚꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥ 5 ꯑꯥꯏꯟ ꯀꯥꯏꯅ ꯚꯥꯔꯠꯇ ꯆꯪꯁꯤꯜꯂꯝꯕꯗꯒꯤ ꯐꯥꯔꯦ꯫ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯗꯒꯤ ꯑꯥꯙꯥꯔ ꯌꯥꯎꯅ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯆꯦ-ꯆꯥꯡꯁꯤꯡ ꯑꯗꯨ ꯁꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯚꯥꯔꯠꯀꯤ ꯅꯨꯄꯥꯒꯤ ꯔꯤꯀꯔꯚ ꯇꯤꯝ ꯑꯃꯦꯔꯤꯀꯥꯒꯤ ꯐ꯭ꯂꯣꯔꯤꯗꯥꯗ ꯆꯠꯊꯔꯤꯕ ꯑꯥꯔꯆꯔꯤ ꯋꯥꯔꯜꯗ ꯀꯞ ꯁ꯭ꯇꯦꯖ 1ꯒꯤ ꯐꯥꯏꯅꯦꯜ ꯆꯪꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯥꯟꯅꯈꯤꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯙꯤꯔꯥꯖ ꯕꯣꯃꯥꯗꯦꯚꯔ, ꯑꯇꯥꯅꯨꯗꯥꯁ ꯑꯃꯁꯨꯡ ꯇꯔꯨꯟꯗꯤꯞ ꯔꯥꯏꯒꯤ ꯃꯄꯥꯡꯅ ꯁ꯭ꯄꯦꯟꯒꯤ ꯇꯤꯝꯕꯨ 3-2ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯐꯥꯏꯅꯦꯜ ꯆꯪꯈꯤꯕꯅꯤ꯫ ꯐꯥꯏꯅꯦꯜ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯆꯥꯏꯅꯥꯒ ꯁꯥꯟꯅꯒꯅꯤ꯫ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ T20 ꯀ꯭ꯔꯤꯀꯦꯠꯇ ꯆꯦꯟꯅꯥꯏꯒꯤ M.A. ꯆꯤꯗꯝꯕꯔꯝ ꯁ꯭ꯇꯦꯗꯤꯌꯝꯗ ꯆꯦꯟꯅꯥꯏ ꯁꯨꯄꯔ ꯀꯤꯡꯁꯀ ꯀꯣꯜꯀꯇꯥ ꯅꯥꯏꯠ ꯔꯥꯏꯗꯔꯁꯀ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30ꯗ ꯁꯥꯟꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯕꯥꯔꯥꯅꯁꯤꯗ ꯂꯨꯄꯥ ꯀꯣꯇꯤ 3,730 ꯍꯦꯟꯕꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯈꯔꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯈ꯭ꯔꯦ, ꯈꯔꯒꯤꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯍꯥꯏꯔꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯚꯝ ꯂꯩꯔꯕꯁꯨ ꯚꯥꯔꯠꯇꯤ ꯈꯨꯃꯪ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ JP ꯅꯗꯥꯅ ꯉꯁꯤ ꯎꯔꯤꯁ꯭ꯌꯥꯗ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ꯍꯧꯗꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯅꯣꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯗ ꯃꯤꯑꯣꯏ 30 ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫